ꯑꯩꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯃꯈꯣꯟ ꯑꯝꯇ ꯏꯟꯊꯤ ꯅꯨꯡꯉꯥꯏ ꯊꯣꯛꯇꯦ ꯍꯥꯏꯕꯗꯣ ꯍꯟꯗꯛꯇꯤ ꯕꯤꯠ ꯌꯥꯝ ꯌꯥꯎꯗꯦꯕ ꯚꯤꯗꯤꯑꯣꯒ ꯁꯦꯝꯕꯁꯦ ꯑꯩꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯁꯦ ꯌꯥꯝ ꯋꯥꯏꯑꯦꯕ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯋꯥꯏꯗꯤ ꯃꯇꯝ ꯌꯥꯝ ꯁꯥꯡꯅ ꯆꯪꯉꯦ ꯃꯇꯝ ꯌꯥꯝ ꯃꯥꯡꯉꯦ ꯚꯤꯗꯤꯑꯣ ꯅꯝꯕꯗꯁꯨ ꯑꯗꯨꯝ ꯁꯥꯡꯅ ꯃꯇꯝ ꯆꯪꯉꯤꯀꯣ ꯑꯗꯨꯒ ꯁꯤꯁꯦ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯁꯥꯎꯅꯤꯡꯉꯦꯕꯁꯦ ꯉꯔꯥꯡꯁꯦ ꯑꯩꯁꯦ ꯃꯦꯃꯣꯔꯤ ꯐꯨꯜ ꯑꯣꯏꯗꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯃꯒ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯌꯥꯗꯗꯅ ꯑꯩꯅ ꯚꯤꯗꯤꯑꯣ ꯈꯔ ꯊꯥꯒꯠꯄꯅꯦꯕ ꯑꯗꯣ ꯁꯤ ꯆꯪꯉꯒ ꯌꯦꯡꯁꯤꯀꯣ ꯑꯗꯣ ꯁꯤꯒꯤ ꯃꯈꯣꯟꯁꯦ ꯀꯩꯝ ꯊꯣꯛꯂꯛꯇ꯭ꯔꯕꯅꯦꯕ ꯁꯨꯝ ꯇꯧꯕꯁꯤꯗ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄ ꯑꯃ ꯌꯥꯎꯋꯦꯕ ꯑꯩꯗꯤ ꯁꯤꯒꯁꯦ ꯂꯣꯏ ꯃꯨꯠꯊꯠꯈ꯭ꯔꯕꯅꯤꯀꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯁꯦ ꯂꯣꯏ ꯃꯨꯠꯊꯠꯈ꯭ꯔꯕꯅꯤ ꯀꯩꯒꯤꯅꯣꯗ ꯑꯩ ꯐꯣꯟꯗꯣ ꯀꯩꯅꯣ ꯃꯦꯃꯣꯔꯤꯁꯦ ꯐꯨꯜ ꯑꯣꯏꯗꯅ ꯀꯩꯝ ꯂꯦꯡꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯝꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯩꯁꯨ ꯍꯥꯟꯅ ꯈꯪꯉꯝꯗꯦ ꯑꯗ ꯄꯨꯡꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯒ ꯚꯤꯗꯤꯑꯣꯒꯁꯦ ꯑꯝꯇ ꯊꯥꯒꯠꯅꯤꯡꯗꯕ ꯑꯃ ꯐꯥꯎꯋꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯁꯤ ꯁꯨꯃꯥꯏꯅ ꯌꯦꯡꯒꯦꯀꯣ ꯁꯤ ꯅꯝꯃꯅꯤ ꯑꯗꯨꯒ ꯁꯤꯒꯤ ꯁꯥꯏꯗꯇ ꯂꯩꯔꯤꯁꯦ ꯎꯗ꯭ꯔꯦ ꯑꯃꯨꯛ ꯍꯥꯏꯐꯦꯠ ꯇꯛꯅ ꯏꯁꯀ꯭ꯔꯤꯟꯗ ꯅꯝꯃꯒ ꯁꯤꯒꯤ ꯁꯥꯏꯗꯁꯤꯗ ꯅꯝꯕꯤꯔꯣ ꯅꯝꯃꯀꯥꯟꯗ ꯆꯠꯈ꯭ꯔꯦ ꯁꯤꯒꯤ ꯁꯥꯏꯗꯁꯤꯗ ꯅꯝꯕꯤꯔꯣ ꯅꯝꯃꯀꯥꯟꯗ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯑꯗꯨꯒ ꯑꯣꯗꯤꯑꯣ ꯇ꯭ꯔꯦꯛꯁꯤꯗ ꯑꯃꯨꯛ ꯅꯝꯕꯤꯔꯅꯤꯕ ꯅꯝꯃꯒ ꯁꯤꯒꯤꯁꯦ ꯏꯪꯂꯤꯁ ꯌꯨ ꯑꯦꯁ ꯁꯤꯗꯅꯦꯕ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯖꯄꯥꯅꯤꯁ ꯑꯣꯏꯒꯦꯔꯥ ꯀꯣꯔꯤꯌꯥꯟ ꯑꯣꯏꯒꯦꯔꯥ ꯐ꯭ꯔꯦꯟꯁ ꯑꯣꯏꯒꯦꯔꯥ ꯑꯃ ꯂꯩꯔꯝꯒꯅꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯁꯤꯒꯤꯁꯤꯗ ꯆꯪꯕꯤꯔꯣ ꯑꯗꯩꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯇꯥꯕ ꯐꯪꯒꯅꯤ ꯃꯈꯣꯟꯁꯦ ꯇꯥꯕ ꯐꯪꯒꯅꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯑꯩꯁꯨ ꯒ꯭ꯌꯥꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯁꯦ ꯃꯣꯏ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯑꯦ ꯑꯥꯏꯅ ꯇꯧꯔꯤꯁꯦ ꯀꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯁꯥꯎꯅꯤꯡꯗꯅ ꯅꯍꯥꯟꯋꯥꯏꯗꯤ ꯁꯤ ꯍꯩꯇꯕꯅꯤꯅꯕ ꯑꯩꯁꯦ ꯚꯤꯗꯤꯑꯣꯁꯦ ꯊꯥꯒꯠꯄꯁꯦ ꯏꯇꯟ ꯇꯜꯂꯨꯔꯕꯅꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯃꯈꯣꯟꯁꯦ ꯊꯣꯛꯑꯝꯃꯦ ꯑꯗꯨꯅ ꯑꯩꯒꯤ ꯚꯤꯌꯔ ꯅꯨꯡꯁꯤꯔꯕ ꯚꯤꯌꯔ ꯃꯌꯥꯝꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯃꯈꯣꯟ ꯊꯣꯛꯇꯕꯁꯤꯡꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯌꯦꯡꯕꯤꯔꯣ ꯁꯤꯗ ꯅꯠꯇꯦ ꯑꯇꯣꯞꯄ ꯀꯩꯅꯣꯝꯁꯨ ꯑꯃ ꯊꯣꯛꯇꯕꯅꯤꯅꯦ ꯑꯃꯁꯨ ꯊꯣꯛꯇꯒꯨꯝ ꯇꯧꯕꯅꯦ ꯁꯤꯔ ꯈꯪꯗꯦ ꯁꯤ ꯌꯦꯡꯒꯦ ꯁꯤꯁꯨ ꯀꯌꯥ ꯊꯣꯛꯇ꯭ꯔꯤꯁꯦ ꯈꯔꯕꯨꯗꯤ ꯊꯣꯛꯏꯀꯣ ꯁꯤꯒꯤꯁꯤꯁꯨ ꯑꯝꯇ ꯌꯦꯡꯒꯦꯀꯣ ꯁꯦ ꯁꯤ ꯅꯝꯃꯅꯤ ꯍꯥꯏꯐꯦꯠ ꯅꯝꯕ ꯑꯗꯨꯒ ꯍꯥꯏꯐꯦꯠꯇꯪ ꯂꯧ ꯅꯝꯕꯅꯤꯅ ꯁꯤꯗ ꯆꯪꯉꯅꯤ ꯀꯩꯅꯣꯅꯦ ꯁꯤꯗꯁꯨ ꯁꯤ ꯂꯩꯔꯦ ꯁꯤ ꯏꯪꯂꯤꯁ ꯆꯦꯅꯦꯜ ꯂꯩꯔꯤꯁꯤꯉꯩ ꯑꯗꯨꯝ ꯃꯈꯣꯟꯁꯦ ꯐꯖꯅ ꯇꯥꯔꯣꯏꯕ ꯁꯤꯗꯅ ꯑꯃꯨꯛ ꯀꯣꯔꯤꯌꯥꯟ ꯂꯩꯔꯝꯃꯦ ꯑꯗꯣ ꯑꯩꯒꯤ ꯁꯤꯒꯤ ꯃꯈꯣꯟꯁꯦ ꯁꯨꯃꯥꯏꯅ ꯍꯧꯅ ꯇꯥꯒꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯈꯣꯏꯗꯧ ꯌꯥꯝ ꯁꯥꯎꯒꯠꯂꯦ ꯑꯇꯣꯞꯄ ꯈꯔ ꯆꯦꯛ ꯇꯧꯒꯦ ꯉꯔꯥꯡ ꯊꯥꯒꯠꯄꯁꯦ ꯁꯤꯃꯁꯨ ꯊꯥꯒꯠꯄꯅꯤ ꯁꯤꯃ ꯁꯤꯗꯤ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯍꯧꯅ ꯇꯥꯔꯦꯀꯣ ꯁꯤꯃꯗꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯌꯥꯝ ꯇꯧꯕꯤꯌꯣ